ꯀꯅꯥꯅꯣ ꯑꯍꯨꯝꯈꯛ ꯂꯥꯛꯂꯔꯦ ꯑꯩꯒꯤ ꯂꯥꯏꯐꯁꯤꯗ ꯀꯅꯥꯕꯨ ꯑꯣꯏꯔꯤꯕ ꯀꯃꯦꯟ ꯄꯤꯔꯛꯂꯣꯅꯦ ꯑꯣꯏꯔꯅꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯃꯌꯥꯝ ꯌꯥꯎꯗꯅ ꯏꯇꯣꯝꯇ ꯂꯩꯕ ꯄꯨꯟꯁꯤ Manilata lae Manilata hi hello Manilata kamai tobiri Manilata sage sing sabirabo adugedi Sanabi lae Sanabi kuman lae tu like dan thank you Sanabi Debo lae Debo na saksara bo sare na nang di Debo nang di saksara bo Sanabi na kino aris ai ni ai ire thank you lakwi bidam ka Sanabi adugedi mai pima nungsirabagi jan mala ene kuman ningon laksare tu like dan dada thank you kuman lakwi bidam ka thank you haninga thakat sari gi live to lakwi bidam ka kano di kuman di kari mathen chabira ke dada da hange dada KMC na ai ngasi keno tore hawai thonge hawai da khogi keno hapaga thonga kari haidi yendriam hapaga hawai thonge adugedi sinju ma tore bora ma tore to mai sare ngasidi ge Sanabi na sticker maramdri emoji maramdri khangde ko Sanabi emoji maramdri khangde emoji ngonda ei ke sum khangde emoji maramda no i rese bu hai tore khangdre makha sri no i mi khange Sanabi noksang khare adugei kuman ningon na ka yaiba kangsoi sare dada i mai pima kangsoi haubani he gi favorite ni kangsoi iron ba athumadi favorite ni jamna Sanabi kumana kaino CFF je asingumadi khangde he bo mayamgi kenoda kari haidi FB da short form do khang sorry LB da short form yam do khangjadre bo Sanabi na oho haire do gai kuman ningon na oho hauni da da ne hawai na haw bajri kari hai do ina sahi ma da hawai amuraka sai hawai na haw bajri padan hawi sahi ma da muraka hawai sai hawai chagan de hawai sahi ma da muraka sai kuman ningon na o ai do gai di Arambam Sanat Hoi. Like dan dada thank you Rambam thank you. Like to like bibi mukta Sanabi kumanna sapora thank you sapoto bibi mukta Arambam Sanat Hoi no brother KMC ai ni ngasi hawai thong sare hawai sinju bora adumai sare hangbirau comment thabirau hangbirau full support thank you Rambam thank you mi singe loin live ta ngau na kai ga chan na khare ko di live to ga dum nong pa to ka la kon dai ai di live to mi na te khuman na dada tum khiroi dro he khuman ai diwali da dada di mubang to bon numita numidang pung ani da tummi mubang to dra kana adum normal la kana pung trani thoi bo hai ta ngalaga kom pung manga da hawalaga kom chak thonga office to mi support I thank you kuman ningon support to bibi ta kuman ningon nang di kamai to di nungai di bo oho yam theng na du di da dai na theng e du di na o kuman ningon dai yam theng hi he mapan da le bin na kanam le je di cha ra su ai na cha do mi thong ba su in thong do mi su ba su ai na to punam ma kai na ni do sa ba lo re ha na kom kon kana theng ani kolik sali loi theng na thama ma thau tai nungalaka pung manga da hogalaga chak thongaga office pung tere nipan aigi office pung nipan da nipan nang na ba chien do mi ko kolik mian do chak thonga phengdom maga phengdo kom phengam dara mangjan tham maga di office te halaga do losan bata ba ne akoi mathak tai loi ba nungai ri da da di nungai ri khuman ningon nungai ri ai di nungai ri khuman ningon oho ai ai ngasi live thaning da bani tha ke torom ma tharo ke torom mani amra ai ngasi video semdre mukbang mu tawdre ado bi kasum taidre chak cha ba lore ai dum je gami kana ke tawba kha to dum je gami ado ngasai anjana isien hairam bani ma live tha ne na to live tha ne hairam badu bani mai live tha bra je gami lakti am ta lak me ju
ꯑꯩꯒꯤ ꯇꯨꯝꯅꯤꯡꯕ ꯑꯃ ꯂꯩꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯤꯒꯤ ꯚꯤꯗꯤꯑꯣ ꯈꯔ ꯌꯦꯡꯉꯝꯃꯦ ꯑꯗꯨꯒ ꯑꯩ ꯇꯨꯝꯅꯤꯡꯗꯅ ꯑꯩꯁꯨ ꯌꯦꯡꯒꯦꯗ ꯉꯁꯤ ꯂꯥꯏꯚ ꯊꯥꯅ ꯀꯅꯥ ꯀꯅꯥꯕꯨ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯆꯪꯉꯛꯄꯅꯦꯕ ꯂꯥꯏꯚꯁꯤꯒ ꯑꯣꯍꯣ ꯗꯗꯥꯁꯦ ꯃꯅꯤꯄꯨꯔꯒꯤ ꯅꯠꯇ꯭ꯔꯣ ꯑꯩ ꯀꯗꯥꯏꯗꯒꯤꯅꯣꯍꯦ ꯈꯨꯃꯟ ꯅꯤꯉꯣꯟ ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯅꯠꯇꯦꯅꯦ ꯀꯁꯥꯔꯒꯤꯅꯤꯅꯦ ꯏꯃꯥ ꯏꯄꯦꯝꯃ ꯅꯪ ꯍꯥꯟꯅꯩ ꯃꯅꯤꯄꯨꯔꯤꯅꯤ ꯈꯜꯂꯤꯔꯣ ꯑꯩꯉꯣꯟꯗꯩ ꯀꯁꯥꯔꯒꯤꯅꯤꯅꯦ ꯂꯥꯛꯄꯤꯔꯣ ꯃꯌꯥꯝ ꯀꯃꯦꯟ ꯊꯥꯕꯤꯔꯔꯣ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯂꯥꯛꯂꯣ ꯉꯁꯤ ꯑꯩꯒꯤ ꯂꯥꯏꯐꯁꯤꯗ ꯍꯪꯅꯤꯡꯕ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯔꯣ ꯁꯥꯟꯅꯔꯁꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯗꯨꯅ ꯂꯦꯜꯂꯁꯤ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯁꯦ ꯐꯖꯔꯕ ꯃꯪꯂꯥꯟ ꯑꯃꯒ ꯂꯣꯏꯅꯅ ꯍꯤꯡꯃꯤꯟꯅꯁꯤ ꯄꯨꯟꯁꯤ ꯑꯃꯅ ꯑꯃꯕꯨ ꯅꯨꯡꯁꯤꯅ ꯕꯣꯅꯤ ꯂꯥꯛꯑꯦ ꯕꯤꯖꯦꯟ ꯄꯥꯔꯇꯤ ꯇꯧꯁꯤꯌꯦ ꯕꯣꯅꯤ ꯕꯤꯖꯦꯟ ꯅꯣꯡ ꯄꯥꯔꯇꯤ ꯇꯧꯁꯤ ꯍꯥꯏꯁꯦ ꯅꯪ ꯑꯩꯉꯣꯟꯗ ꯈꯪꯕ ꯃꯤꯗꯤ ꯃꯥꯜꯂꯤ ꯑꯗꯣ ꯌꯥꯏ ꯌꯥꯏ ꯇꯧꯁꯤ ꯇꯧꯁꯤ ꯀꯔꯤ ꯄꯥꯔꯇꯤ ꯑꯣꯏꯗꯣꯏꯅꯣ ꯆꯦ ꯑꯟꯖꯅꯥ ꯃꯣꯏꯔꯥꯡ ꯅꯠꯇ꯭ꯔꯣ ꯍꯥꯏꯁꯦ ꯃꯅꯤ ꯃꯅꯤ ꯈꯨꯃꯟ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯃꯅꯤ ꯑꯗꯨꯅꯤ ꯏꯆꯦ ꯆꯦ ꯑꯩꯗꯤ ꯗꯗꯥꯁꯦ ꯀꯩꯅꯣ ꯆꯦ ꯏꯆꯦ ꯑꯩꯗꯤ ꯗꯗꯥꯁꯦ ꯃꯅꯤꯄꯨꯔꯒꯤ ꯃꯥꯜꯂꯨꯔꯦ ꯌꯥꯏ ꯈꯨꯃꯟ ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯅꯠꯇꯦ ꯀꯁꯥꯔꯒꯤꯅꯤ ꯀꯁꯥꯔꯒꯤ ꯕ꯭ꯔꯣ ꯂꯨꯍꯣꯡ ꯅꯈꯣ ꯀꯅꯥꯅꯣ ꯋꯥꯆꯞ ꯇꯥꯔꯛꯏꯁꯦ ꯕ꯭ꯔꯣ ꯂꯨꯍꯣꯡꯉꯕꯣꯏ ꯕꯦꯅꯤ ꯍꯥꯏꯁꯦ ꯅꯪ ꯂꯨꯍꯣꯡꯉꯦ ꯏꯁꯇꯥꯔ ꯑꯅꯤ ꯁꯨꯔꯦ ꯇꯞꯅ ꯉꯥꯡꯒꯦ ꯂꯥꯏꯚꯅꯤ ꯁꯅꯥꯕꯤꯅ ꯁꯅꯥꯊꯣꯏ ꯅꯆꯦꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯇꯦ ꯀꯩꯒꯤꯅꯣ ꯍꯥꯏꯅ ꯁꯅꯥꯊꯣꯏꯗ ꯍꯪꯈ꯭ꯔꯦ ꯁꯅꯥꯕꯤꯅ ꯁꯅꯥꯊꯣꯏꯗ ꯍꯪꯈ꯭ꯔꯦ ꯅꯆꯦꯒꯤ ꯑꯦꯜꯕꯤꯗ ꯀꯩ ꯂꯥꯛꯇꯤꯅꯣ ꯍꯥꯏꯅ ꯈꯨꯃꯟꯅ ꯑꯣꯍꯣ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒꯗꯤ ꯕꯣꯅꯤꯅ ꯀꯩꯅꯣ ꯃꯥꯏꯔꯤꯁꯤꯕꯨ ꯍꯦꯖꯦꯠ ꯒꯦꯃꯤꯡ ꯍꯦꯖꯦꯠ ꯒꯦꯃꯤꯡ ꯍꯦꯖꯦꯠ ꯒꯦꯃꯤꯡꯁꯦ ꯀꯅꯥꯅꯣ ꯈꯪꯗꯦ ꯃꯩ ꯒꯦꯃꯤꯡꯗꯤ ꯈꯪꯉꯤꯀꯣ ꯑꯩ ꯈꯪꯉꯦ ꯕꯤꯖꯦ ꯅꯣꯡꯃ ꯄꯥꯔꯇꯤ ꯇꯧꯁꯤꯀꯣ ꯑꯩ ꯑꯁꯦ ꯏꯕꯥꯏ ꯃꯥꯜꯂꯤ ꯕꯣꯅꯤꯁꯦ ꯍꯦꯖꯦꯠ ꯒꯦꯃꯤꯡ ꯍꯥꯏꯁꯦ ꯏꯕꯥꯏꯅꯤ ꯏꯕꯥꯏ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯑꯣꯍꯣ ꯀꯁꯥꯔ ꯀꯥꯏꯋꯥꯏ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏ ꯃꯥꯁꯦ ꯀꯥꯏꯋꯥꯏꯒꯤ ꯀꯥꯏꯋꯥꯏꯒꯤ ꯗꯗꯥ ꯍꯥꯏꯃꯤ ꯑꯁꯥꯔ ꯀꯥꯏꯋꯥꯏꯒꯤ ꯗꯗꯥ ꯍꯥꯏꯃꯤ ꯑꯩ ꯀꯁꯥꯔ ꯀꯩꯅꯣꯒꯤꯅꯤ ꯍꯤꯡꯂꯥ ꯍꯥꯏꯕ ꯈꯨꯟꯗꯨꯒꯤꯅꯤ ꯈꯨꯃꯟ ꯂꯂꯥ ꯕꯖꯥꯔ ꯈꯪꯕ꯭ꯔꯣ ꯂꯂꯥ ꯈꯪꯕ꯭ꯔꯣ ꯖꯥꯔꯤꯕꯣꯟ ꯂꯂꯥꯒꯤ ꯃꯅꯥꯛꯇ ꯄꯊꯥꯔꯀꯥꯟꯗꯤ ꯈꯪꯕ꯭ꯔꯣ ꯄꯊꯥꯔꯀꯥꯟꯗꯤꯒꯤ ꯃꯅꯥꯛꯇ ꯗꯤꯁꯇ꯭ꯔꯤꯛꯅ ꯀꯔꯤꯝꯒꯟꯖꯅꯤ ꯑꯩꯈꯣꯏ ꯑꯗꯨꯒꯩꯗꯤ ꯕꯤꯖꯤꯇꯥꯅ ꯍꯥꯏꯔꯛꯏꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯅꯠꯇ꯭ꯔꯣ ꯍꯪꯖꯕꯅꯤ ꯑꯗꯨꯁꯨ ꯌꯥꯝ ꯆꯝꯅ ꯅꯪꯅ ꯀꯔꯤ ꯄꯥꯎꯈꯨꯝꯅꯣ ꯄꯤꯔꯤꯗꯨꯕꯨ ꯋꯥꯉꯥꯡ ꯐꯖꯅ ꯉꯥꯡꯕ ꯇꯝꯃꯣ ꯌꯨꯇꯨꯕꯔ ꯑꯣꯏꯔꯒꯗꯤ ꯋꯥ ꯊꯦꯡꯀ꯭ꯌꯨ ꯕꯤꯖꯤꯇꯥ ꯊꯦꯡꯀ꯭ꯌꯨ ꯃꯅꯤꯄꯨꯔ ꯉꯥꯛꯇꯅ ꯃꯩꯇꯩ ꯅꯠꯇꯦ ꯑꯗꯨꯇꯪ ꯈꯪꯕꯤꯌꯨ ꯊꯦꯡꯀ꯭ꯌꯨ ꯅꯪ ꯍꯥꯏꯕꯤꯔꯛꯏꯕ ꯑꯩꯅ ꯀꯗꯥꯏꯗꯒꯤ ꯋꯥꯉꯥꯡ ꯁꯣꯏꯈ꯭ꯔꯒꯦ ꯅꯪ ꯑꯩ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯀꯅꯥꯗ ꯁꯤꯖꯤꯟꯅꯅꯤ ꯑꯩꯈꯣꯏꯁꯨ ꯂꯣꯏ ꯈꯪꯉꯤꯅꯦ ꯃꯅꯤꯄꯨꯔꯒꯤ ꯅꯠꯇ꯭ꯔ ꯍꯪꯕꯅꯤ ꯀꯥꯏ ꯅꯪ ꯍꯩꯒ ꯆꯪꯉꯒ ꯑꯩꯒꯤ ꯂꯥꯏꯐ ꯉꯁꯥꯏꯗ ꯊꯥꯔꯤꯃꯤꯅꯦ ꯃꯤꯅꯤꯠ 5-10 ꯁꯨꯔꯝꯃꯅꯤꯅꯦ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯨꯡꯉꯥꯏ ꯂꯩꯕꯤꯌꯨ ꯏꯕꯥꯏ ꯅꯨꯡꯉꯥꯏ ꯂꯩꯕꯤꯌꯨ ꯅꯣꯡꯃ ꯐꯪꯅꯁꯤ ꯑꯣꯍꯣ ꯈꯪꯖꯗ꯭ꯔꯦ ꯗꯗꯥ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯃꯥꯏ ꯍꯥꯏꯅꯤ ꯈꯨꯃꯟ ꯖꯥꯔꯤꯕꯣꯟ ꯈꯪꯕ꯭ꯔꯣ ꯍꯤꯡꯂꯥ ꯈꯪꯕ꯭ꯔꯣ ꯄꯊꯥꯔ ꯀꯥꯟꯗꯦ ꯈꯪꯕ꯭ꯔꯣ ꯑꯗꯣꯝꯒꯤꯅꯦ ꯑꯩꯁꯦ ꯀꯔꯤꯝꯒꯟꯖ ꯗꯤꯁꯇ꯭ꯔꯤꯛ ꯀꯔꯤꯝꯒꯟꯖ ꯍꯥꯏꯔ ꯈꯪꯒꯅꯦꯕ ꯕꯤꯖꯤꯇꯥ ꯈꯨꯃꯟ ꯀꯥꯏꯅ ꯊꯝꯃꯒ ꯊꯥꯔꯛꯏꯕ ꯀꯃꯦꯟꯁꯤꯕꯨ ꯑꯩꯈꯣꯏꯁꯦ ꯄꯣꯛ ꯍꯧꯗ꯭ꯔꯤꯗ ꯕꯤꯖꯤꯇꯥ ꯄꯣꯛ ꯍꯧꯔꯒꯗꯤ ꯈꯔ ꯅꯪꯅ ꯉꯥꯡꯕꯗ ꯈꯔ ꯖꯥꯅꯤ ꯄꯣꯛ ꯍꯧꯗ꯭ꯔꯤ ꯑꯩꯈꯣꯏꯁꯦ ꯀꯔꯤꯅꯣ ꯍꯥꯏꯁꯦ ꯕꯤꯖꯤꯇꯥ ꯗꯗꯥꯗ ꯀꯔꯤ ꯋꯥ ꯑꯁꯣꯏꯕ ꯍꯥꯏꯈ꯭ꯔꯒꯦ ꯈꯨꯃꯟ ꯀꯟꯇ꯭ꯔꯣꯜ ꯉꯥꯡꯕꯤꯔꯨꯅꯨ ꯁꯤꯒꯨꯝꯕꯁꯦ
ꯃꯣꯏꯁꯤꯡꯁꯦ ꯉꯥꯡꯅꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯃꯥꯒꯤ ꯋꯥꯍꯩꯁꯤ ꯁꯨꯝ ꯌꯦꯡꯉꯨꯅ ꯃꯅꯤꯄꯨꯔꯒꯤ ꯅꯠꯇ꯭ꯔꯣ ꯍꯪꯖꯕꯅꯤ ꯑꯗꯨꯒ ꯀꯩꯅꯣ ꯃꯅꯤꯄꯨꯔꯒꯤ ꯅꯠꯇ꯭ꯔꯥꯅ ꯍꯪꯖꯕꯅꯤ ꯑꯗꯨꯁꯨ ꯌꯥꯝ ꯆꯝꯅ ꯅꯪꯅ ꯀꯔꯤ ꯄꯥꯎ ꯌꯥꯝ ꯃꯥꯅ ꯍꯪꯉꯤꯁꯦ ꯃꯅꯤꯄꯨꯔꯒꯤ ꯅꯠꯇ꯭ꯔꯥ ꯌꯥꯝ ꯆꯝꯅ ꯍꯪꯉꯤ ꯌꯥꯏ ꯑꯗꯨꯒ ꯅꯪꯅ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯔꯤꯗꯨꯕꯨ ꯍꯥꯏ ꯀꯔꯝꯕ ꯃꯩꯇꯩꯂꯣꯟꯅꯣꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟꯗ ꯌꯥꯎꯗꯦ ꯁꯤꯒꯨꯝꯕꯁꯦ ꯅꯣꯏꯗꯨ ꯉꯥꯡꯉꯨꯁꯨ ꯑꯗꯨꯒꯨꯝꯕ ꯃꯩꯇꯩꯂꯣꯟꯗꯣ ꯀꯔꯤ ꯄꯥꯎꯈꯨꯝꯅꯣ ꯄꯤꯔꯤꯗꯨꯕꯨ ꯑꯩꯅ ꯀꯅꯥꯅ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯈ꯭ꯔꯒꯦ ꯋꯥꯉꯥꯡ ꯐꯖꯕ ꯉꯥꯡꯕ ꯇꯝꯃꯣ ꯌꯨꯇꯨꯕꯔ ꯑꯣꯏꯒꯅꯤ ꯍꯥꯏꯔꯗꯤ ꯌꯨꯇꯨꯕꯔ ꯑꯣꯏꯗꯣꯏꯁꯤꯕꯨ ꯅꯣꯏꯅ ꯊꯤꯀꯥ ꯂꯧ ꯂꯩꯔꯣ ꯅꯪꯅ ꯂꯧꯗꯣꯏꯔꯣ ꯑꯩ ꯌꯨꯇꯨꯕꯔ ꯑꯣꯏꯍꯟꯗꯣꯏꯁꯤꯕꯨ ꯇꯧꯔꯅꯨ ꯌꯥꯔꯦꯕꯨ ꯅꯣꯏꯒ ꯉꯥꯡꯅꯅꯤꯡꯗꯦ ꯁꯤ ꯂꯥꯏꯚꯅꯤ ꯑꯣꯍꯣ ꯈꯪꯗꯦꯗ ꯑꯗꯨꯗꯤ ꯁꯤ ꯄꯥꯈ꯭ꯔꯦ ꯑꯗꯨꯒ ꯈꯨꯃꯟꯅ ꯑꯁꯤ ꯄꯥꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏ ꯃꯌꯥꯝ ꯍꯥꯏꯅ ꯃꯥꯏ ꯄꯦꯃ ꯏꯆꯦ ꯂꯥꯛꯑꯦ ꯋꯦꯜꯀꯝ ꯏꯆꯦ ꯋꯦꯜꯀꯝ ꯅꯪ ꯂꯥꯏꯚ ꯊꯥꯅꯤ ꯍꯥꯏꯔꯝꯃꯒ ꯅꯪꯒꯤ ꯂꯥꯏꯚꯇꯣ ꯂꯥꯛꯀꯦ ꯇꯧꯔꯒ ꯂꯥꯛꯇꯦꯅꯦ ꯏꯕꯣ ꯂꯣꯏꯁꯤꯜꯂꯛꯄꯗ ꯋꯥꯏꯈꯨ ꯑꯍꯨꯝ ꯃꯔꯤ ꯄꯥꯏꯁꯤꯜꯂꯛꯏꯒꯤ ꯁꯤꯒ ꯋꯥꯏꯈꯨ ꯃꯆꯥ ꯊꯤꯗꯦꯛꯀꯦ ꯋꯥꯏꯈꯨ ꯂꯥꯛꯑꯕꯣ ꯋꯥꯏꯈꯨꯒꯤ ꯋꯥꯏꯈꯨ ꯉꯥꯛꯇꯅꯦ ꯑꯩꯒꯤ ꯁꯤꯒꯗꯤ ꯋꯥꯏꯈꯨ ꯉꯥꯛꯇꯅꯤꯕꯣ ꯕꯣꯔꯤ ꯁꯥ ꯃꯇꯝ ꯋꯥꯏꯈꯨꯅ ꯋꯥꯏ ꯆꯦꯜꯂꯦ ꯇꯤꯟꯊ꯭ꯔꯣꯛꯅ ꯋꯥꯏ ꯆꯦꯜꯂꯦ ꯑꯗꯨꯅꯤ ꯗꯗꯥ ꯖꯥꯔꯤꯕꯣꯟꯗꯤ ꯈꯪꯉꯤ ꯆꯠꯇ꯭ꯔꯤ ꯍꯥꯏ ꯂꯥꯛꯎ ꯅꯣꯡꯃ ꯗꯗꯥ ꯂꯩꯔꯤꯅ ꯅꯣꯡꯃ ꯂꯥꯛꯎ ꯖꯥꯔꯤꯕꯣꯟ ꯁꯣꯟꯗ ꯏꯆꯦ ꯑꯟꯖꯅꯥ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯗꯤ ꯕꯣꯅꯤ ꯅꯪꯒꯤ ꯃꯊꯦꯜꯗꯣ ꯅꯪꯒꯤ ꯃꯊꯦꯜꯁꯤꯡꯗꯣ ꯎꯔꯒ ꯒ꯭ꯂꯥꯁ ꯅꯤꯡꯁꯤꯡꯉꯤꯗꯥꯏ ꯌꯥꯏ ꯕꯣꯅꯤ ꯐꯪꯅꯁꯤ ꯑꯩ ꯅꯪꯁꯦ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯏꯕꯥꯏꯅ ꯉꯁꯥꯏꯗꯩ ꯉꯥꯡꯉꯤꯗꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯑꯩꯒꯤ ꯃꯊꯦꯜ ꯅꯤꯡꯁꯤꯡꯉꯒ ꯒ꯭ꯂꯥꯁ ꯅꯤꯡꯁꯤꯡꯉꯤ ꯍꯥꯏꯁꯦ ꯀꯅꯥ ꯑꯣꯏꯖꯥꯠꯅꯣ ꯑꯩꯒꯗꯤ ꯉꯁꯤꯕꯨ ꯑꯗꯨꯃꯥꯏꯅ ꯐꯪꯅꯈꯤꯗ꯭ꯔꯤ ꯍꯥꯏ ꯕꯣꯏꯅꯥꯎꯕꯤ ꯀꯔꯤꯅꯣ ꯒ꯭ꯌꯥꯟꯒ ꯃꯝꯃꯤꯁꯤꯕꯣ ꯐꯖꯕ ꯃꯤ ꯑꯃ ꯍꯥꯏꯔꯛꯑꯣꯌꯦ ꯕꯣꯏꯅꯥꯎꯕꯤ ꯀꯥꯏꯅ ꯑꯩ ꯕꯣꯏꯅꯥꯎꯕꯤ ꯅꯠꯇꯦꯍꯦ ꯃꯣꯏꯅꯥꯎꯕꯤ ꯑꯣꯏꯔꯝꯒꯅꯤ ꯏꯕꯗ ꯁꯣꯏꯔꯝꯒꯅꯤ ꯌꯦꯡꯉꯨ ꯃꯣꯏꯅꯥꯎꯕꯤ ꯑꯣꯏꯔꯧꯗꯣꯅ ꯐꯅꯤ ꯀꯦꯊꯕꯤ ꯅꯨꯡꯁꯤꯕꯤ ꯀꯦꯝꯁꯤ ꯍꯥꯏꯈꯔꯦ ꯈꯨꯃꯟꯗ ꯏꯆꯦꯅ ꯈꯨꯃꯟꯅ ꯂꯥꯛꯀꯅꯤ ꯂꯥꯛꯑꯣ ꯅꯣꯡ ꯐꯪꯅꯁꯤ ꯁꯨꯔꯁ ꯋꯥꯏꯇꯤ ꯂꯥꯛꯑꯦ ꯆꯥꯛ ꯆꯥꯔꯦꯕꯣ ꯆꯥꯔꯦ ꯁꯨꯔꯁ ꯑꯩ ꯆꯥꯛ ꯆꯥꯔꯦ ꯅꯪꯗꯤ ꯆꯥꯛ ꯆꯥꯔꯕꯣ ꯀꯥꯡꯁꯣꯏ ꯆꯥꯔꯦ ꯏꯆꯦ ꯑꯟꯖꯅꯥꯗꯤ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯍꯪꯈ꯭ꯔꯦ ꯑꯗꯩ ꯏꯆꯦ ꯑꯟꯖꯅꯥꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯕ ꯀꯦꯊꯕꯤ ꯍꯥꯏꯅ ꯅꯣꯛꯁꯜꯂꯤꯗ ꯀꯩꯇꯧꯔꯤꯅꯣꯁꯤꯕꯨ ꯈꯪꯗ꯭ꯔꯤꯗ ꯁꯤꯒꯨꯝꯕ ꯏꯃꯣꯖꯤ ꯃꯔꯝꯗꯗꯤ ꯑꯟꯖꯅꯥꯅ ꯑꯃꯨꯛ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯀꯤꯠ ꯃꯣꯏꯅꯥꯎꯕꯤ ꯑꯁꯤ ꯃꯇꯥꯡꯒꯤꯅꯤ ꯏꯆꯦ ꯑꯗꯨꯒꯩꯗꯤ ꯁꯅꯥꯕꯤꯅ ꯀꯩꯅꯣ ꯍꯥꯏꯁꯤ ꯏꯁꯩ ꯑꯩ ꯎꯏꯔꯨꯔꯦ ꯍꯥꯏꯃꯤꯌꯦ ꯁꯅꯥꯕꯤ ꯀꯩꯅꯣ ꯁꯨꯡꯉꯟꯅ ꯎꯏꯔꯕꯣ ꯈꯔ ꯊꯦꯡꯉꯦ ꯅꯣꯏꯒꯤꯗꯤ ꯊꯦꯡꯉꯦ ꯑꯩꯈꯣꯏꯗꯤ ꯃꯄꯥꯟ ꯅꯠꯇꯦꯕꯅ ꯊꯦꯡꯗꯤ ꯍꯥꯏꯕ ꯑꯗꯨꯅ ꯊꯦꯡꯉꯦ ꯑꯗꯣ ꯁꯅꯥꯕꯤ ꯅꯪ ꯁꯥꯎꯕꯗꯤ ꯌꯥꯗꯦꯀꯣ ꯑꯩ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯗꯨꯝ ꯌꯦꯡꯉꯤ ꯑꯗꯒꯤ ꯅꯍꯥꯟꯒꯤ ꯅꯍꯥꯟꯗ ꯀꯩꯅꯣ ꯅꯪ ꯂꯥꯏꯚ ꯊꯥꯔꯝꯕꯗꯣ ꯂꯥꯏꯚ ꯅꯪꯒꯤꯗ ꯀꯩꯅꯣ ꯐꯪꯅꯔꯨꯕꯗꯣ ꯀꯃꯦꯟꯗꯤ ꯏꯔꯝꯗꯕꯅꯤꯀꯣ ꯑꯩ ꯌꯦꯡꯉꯝꯃꯤꯀꯣ ꯑꯩ ꯂꯥꯛꯀꯅꯤ ꯅꯪꯒꯤ ꯔꯤꯀ꯭ꯋꯦꯁ ꯑꯃꯁꯨ ꯂꯩꯔꯤ ꯑꯩ ꯈꯪꯉꯤ ꯅꯪꯒꯤ ꯔꯤꯀ꯭ꯋꯦꯁ ꯑꯃ ꯂꯩꯔꯤ ꯀꯩꯁꯨꯝ ꯌꯥꯎꯗꯕꯤ ꯆꯥꯛ ꯆꯥꯕꯒꯤ ꯔꯤꯀ꯭ꯋꯦꯁ ꯑꯩ ꯈꯪꯉꯤ ꯁꯅꯥꯕꯤ ꯇꯧꯔꯛꯀꯅꯤꯅ ꯈꯨꯃꯟꯅ ꯆꯦ ꯑꯟꯖꯅꯥ ꯍꯥꯏꯔꯒ ꯅꯣꯛꯏꯔ ꯀꯩꯅꯣ ꯈꯪꯗꯦ ꯏꯃꯣꯖꯤ ꯃꯅꯨꯡꯗꯗꯤ ꯁꯨꯔꯁꯅ ꯋꯥꯏꯗꯤꯟ ꯆꯥꯔꯦ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯁꯨꯔꯁ ꯑꯗꯩ ꯈꯨꯃꯟ ꯅꯤꯡꯉꯣꯟ ꯑꯃꯨꯛ ꯀꯩ ꯍꯥꯏꯕ ꯀꯩꯅꯣ ꯁꯤꯕꯨ ꯂꯞꯅꯤ ꯆꯦ ꯗꯗꯥ ꯑꯩ ꯍꯥꯏꯔꯣꯏ ꯏꯆꯦ ꯏꯆꯟꯗ ꯂꯞ ꯍꯥꯏꯔꯣꯏ ꯑꯩ ꯍꯥꯏꯔꯣꯏ ꯑꯩ ꯂꯣꯏ ꯍꯨꯟꯗꯣꯛꯈꯤꯗꯣꯏꯅꯤ ꯁꯤꯒꯨꯝꯕꯁꯦ ꯅꯤꯉꯣꯟ ꯍꯥꯏꯔ ꯍꯥꯏ ꯇꯧꯔꯤꯔ ꯅꯣꯛꯏꯔꯁꯦ ꯅꯤꯉꯣꯟ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯅꯤ ꯁꯤꯁꯦ ꯁꯅꯥꯕꯤꯅ ꯁꯦꯅꯤ ꯁꯤꯅ ꯀꯞꯄꯩ ꯏꯃꯣ ꯏꯄꯦꯝꯃ ꯑꯣ ꯑꯠꯆꯥ ꯁꯤꯅ ꯀꯞꯄꯩ ꯏꯃꯣꯅꯤ ꯍꯥꯏꯅꯦꯕ ꯑꯗꯨꯒꯩꯗꯤ ꯁꯨꯔꯁ ꯋꯥꯏꯇꯤꯅ ꯀꯩꯅꯣ ꯏꯔꯣꯟꯕ ꯍꯥꯏꯕ ꯀꯊꯛꯀꯅꯨ ꯁꯨꯔꯁ ꯀꯛꯀꯅꯨ ꯑꯗꯨꯝ ꯄꯥꯒꯦ ꯑꯩꯈꯣꯏ ꯁꯦꯝꯗꯣꯛꯀꯦ ꯍꯥꯎꯔꯝꯒꯅꯤ ꯏꯔꯣꯝꯕꯗꯣ ꯕ꯭ꯔꯣ ꯅꯪ ꯁꯤ ꯀꯅꯥꯅꯣ ꯗꯥꯁꯁ ꯕꯣꯏ ꯑꯗꯨꯗꯒꯤꯗꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯌꯥꯔꯦ ꯋꯥꯏꯈꯨ ꯌꯥꯔꯦ ꯇꯧꯕꯤꯔꯛꯑꯅꯨ ꯑꯗꯨꯒꯨꯝꯕꯗꯣ ꯅꯪꯁꯦ ꯀꯗꯥꯏꯗ ꯀꯔꯤꯅꯣ ꯂꯣꯏ ꯈꯪꯉꯤꯅꯦ ꯈꯪꯉꯕꯣ ꯑꯗꯨꯝꯕ ꯑꯣꯏꯗ ꯄꯥꯗꯕ ꯇꯧꯔꯛꯀꯅꯨ ꯂꯥꯛꯑꯒꯗꯤ ꯐꯖ ꯋꯥꯔꯤ ꯁꯥꯟꯅꯧ ꯂꯞ ꯄꯤꯔꯛꯀꯦ ꯍꯥꯏꯌꯨ ꯄꯤꯔꯛꯂꯦ ꯍꯥꯏꯌꯨ ꯍꯥꯏꯕ ꯑꯣ ꯂꯞ ꯄꯤꯔꯛꯑꯦ ꯍꯥꯏꯔꯣ ꯑꯣ ꯆꯨꯝꯃꯤ ꯑꯗꯣ ꯅꯈꯣꯏꯅ ꯂꯞꯇꯦ ꯑꯩꯅ ꯇꯣꯅꯤꯡꯈꯣꯛꯇ ꯀꯧꯏꯗꯨꯗꯤ ꯃꯤꯡ ꯈꯦꯠꯅꯗꯨꯗꯤ ꯍꯥꯏꯒꯦ
Manipur aigi bro ma yamna nungsiraba hanagi bro ma lae Manipur live on stage lae si nungdang gi kai mathen charage bro ai ngasi di keno bro ai ngasi di keno sare hawai ga keno ga duga ki yendrem ga hawai ga thongma ma sare duga di yendrem ga hawai ga thongma ma duga sinju ma bora ma tawna cha thare bhajan haure bro ri kai ge mathen chage malem na milam kadi mami longjamai parage da milam kai ne bo love from Sri Lanka. Thank you, Sri Lanka. Lapi do bang thank you. Kumana no ida kay nonde sina number problem hai ba dada oh number problem hai ba mo ni. Karena message ke maite no message kapi kanu GNG nang BGMI kay kanu mami kapi kanu iromba o kang suras kumana cie anjana na noi la lap pisang kare doi wai ku wai ga no kare higat kare kai no roi ut kare bo blue please ai na kone ai si mo maram je kare khang de ne ai si khang de bo isi na khong tang hai ra ga tiong ta hai ra wai blue pi ba hitre ulta lo sa ko hai ka to thokini dadagi LBC dadagi live si the night boat laktro night boat kai kai na re wai khu ai no kare hi bro hi re dong ngang basini aina pam ni se bro thank you ai di dong ni bo adum bo khati bati leite ai punsi ai ni kai no mina tha tu re ngon da se ni ai direct ni channel ma king hangbra khangimida kari tabangang ba nangonda kai sungang de nangna kai sungang de nangna kai sum makai bangai de migi aigi like ta laga nangna migi channel hangi do kari gino ai channel myang gi thika pai leibo ojaro guru youtube gi ojaro isibu nangna mu ai ngonda migi channel laga hangi do bu aina adu tang nain haijari ba ai kari akoi youtube myam segi social media myam gi mapuro nangna ngonda la mi channel hangi do nang ai gi live gi la di hanging ba chaning ba kai toru ba ai ngonda hanging ba hang do hanguduna adu hangi di leitena na kari gino migi channel ma mi ngonda hangi do nangi history di rosti factor wairo nang khalam maja nangi id sengarang hangi mena nang se kada pham gi nore khangi ne adu ha khara gyan taro khangbro ai siga lakpa tara ga ai gi wang ai ngonda hangning ba hangu phajaba wari sanasi oida pada tarakonu oida pada taro adi tawna si direct open to open ni light tarakonu number su ai na pin thamane gi video da call da wari sanasi ngamagadi oida pada wangangan leithok lesin wangangan love from China thank you kuman na mamai phang khumjang gare hoin sana pina kuman na oho kamaina kainari no dada night boat night boat ka kaina de ayu khuding phang nei man nungdang jero ka man night boat de nungdang na ayung hin na man night boat la kan nungdang do de boat hai bani ma adona ma ga kaina de ma nungdang ka de boat lak tie ba dongi de sana pina nok khare de gari kaino na kaina isiana kaino nok pane higat pane myam oi khare de sana bi namu kari no good bro thank you sana bi thank you adugai di kaino namu kuman namu kaino dada yamna saurunu kaim kanaro e khangi dada loi khangi he moi ma pa gi lab la ne sebu akoi jumgi lam lo se social media se ai gi apam pam tau du mi de ma namu changa mi gi oja guru sadra mi gi history tau dana moi mung do kamai chari ma kana no kari ai ngor kai ma tau tai thang bagi da kari no irei se pa pam thok tre iradi phara phadana iro khangadi kari gino hairo ne aina kari ma thok ta hai doi ba nang thang thama mi roi se aina nang on hai doi do nang thang thama mi roi se aina on tak doi do jare bungo
ꯅꯪꯅ ꯎꯔꯤꯁꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯈꯔ ꯐꯦꯁꯇ ꯈꯔ ꯎꯔꯤꯃꯤ ꯔꯤꯌꯦꯜꯗ ꯐꯪꯅꯕ ꯂꯥꯏ ꯈꯨꯔꯝ ꯈꯪꯕ꯭ꯔꯣ ꯅꯌꯥ 32ꯀ ꯄꯥꯜꯂꯤꯗꯣ 32ꯒ 42ꯀ ꯄꯥꯜꯂꯤꯗꯣ ꯍꯨꯝꯐꯨ ꯇꯔꯦꯠ ꯇꯠꯀꯅꯤ ꯅꯌꯥꯗꯣ ꯑꯗꯣ ꯃꯁꯛ ꯈꯪꯉꯨ ꯁꯅꯥꯕꯤꯅ ꯅꯣꯛꯁꯜꯂꯤꯔ ꯃꯨꯟꯅ ꯌꯦꯡꯈ꯭ꯔꯦ ꯈꯨꯃꯟꯅ ꯆꯦ ꯑꯟꯖꯅꯥꯒꯤ ꯂꯥꯏꯐꯇꯗꯤ ꯅꯨꯡꯇꯤꯒꯤ ꯅꯥꯏꯠ ꯕꯣꯠ ꯇꯣꯏ ꯅꯨꯡꯇꯤꯒꯤ ꯂꯥꯛꯏ ꯅꯥꯏꯠ ꯕꯣꯠ ꯃꯥ ꯀꯩꯅꯣꯅꯤ ꯃꯥꯒꯤ ꯁꯞꯄꯣꯔꯇꯔꯅꯤ ꯅꯣꯏꯗꯣ ꯀꯤꯗꯤ ꯀꯤꯖꯧꯍꯦ ꯏꯕꯣ ꯈꯨꯃꯟ ꯀꯤꯗꯤ ꯀꯤꯖꯧꯍꯦ ꯏꯕꯣ ꯃꯇꯨꯡ ꯌꯥꯝ ꯆꯥꯗꯕꯅꯤ ꯅꯣꯏꯗꯣ ꯅꯥꯏꯠ ꯕꯣꯠꯇꯣ ꯑꯩ ꯂꯥꯏꯐꯇ ꯑꯩꯅ ꯋꯥꯔꯅꯤꯡ ꯄꯤꯈꯔꯦ ꯃꯉꯣꯟꯗ ꯍꯦꯜꯂꯣ ꯏꯌꯥꯝꯕ ꯀꯤꯠꯀꯤꯔꯅ ꯍꯥꯏ ꯍꯥꯏ ꯅꯤꯡꯊꯧꯖꯥ ꯕ꯭ꯂꯣꯛ ꯍꯦꯜꯂꯣ ꯏꯌꯥꯝꯕ ꯚꯥꯏ ꯍꯥꯏ ꯀꯤꯠꯀꯤꯔꯥꯏ ꯍꯥꯏ ꯍꯥꯏ ꯀꯃꯥꯏꯅ ꯇꯧꯔꯤ ꯅꯤꯡꯊꯧꯖꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯕꯣꯅꯤꯅ ꯑꯃꯨꯛ ꯀꯩꯅꯣ ꯕ꯭ꯔꯣ ꯕꯤꯛ ꯐꯦꯟ ꯊꯦꯡꯀ꯭ꯌꯨ ꯕꯣꯅꯤ ꯊꯦꯡꯀ꯭ꯌꯨ ꯅꯤꯡꯊꯧꯖꯥꯅ KMC ꯍꯥꯏ ꯉꯁꯤ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯔꯦ ꯍꯋꯥꯏꯅꯦ ꯁꯤꯡꯖꯨꯅꯦ ꯕꯣꯔꯥꯅ ꯆꯥꯔꯦ ꯁꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯏꯌꯥꯝꯕꯁꯦ ꯅꯨꯄꯤ ꯊꯤꯔꯕ ꯍꯥꯏꯅ ꯏꯆꯦ ꯏꯆꯥꯅꯤ ꯁꯨꯔꯦ ꯏꯁꯇꯥꯔ ꯁꯨꯔꯦ ꯇꯥꯃꯣ ꯀꯨꯜ ꯗꯥꯎꯟ ꯑꯣ ꯈꯪꯉꯦ ꯀꯨꯜ ꯗꯥꯎꯟꯅꯤ ꯑꯩꯈꯣꯏ ꯑꯗꯣ ꯃꯥꯒꯤ ꯃꯇꯥꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯃꯥꯒꯤ ꯑꯟꯁꯥꯔ ꯑꯃ ꯄꯤꯕꯤꯔꯤꯕ ꯃꯥꯗꯣ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯃꯤꯇꯩ ꯂꯣꯏ ꯈꯪꯉꯤꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤ ꯑꯩꯒꯤꯔꯅꯦ ꯑꯗꯨꯅꯦ ꯃꯣꯏꯗ ꯍꯪꯉꯤꯗꯣ ꯃꯥꯅ ꯃꯤ ꯃꯔꯝꯗ ꯍꯪꯉꯤꯗꯨꯕꯨ ꯐꯖꯅ ꯇꯤꯟꯅꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯁꯦꯟ ꯀꯗꯔ ꯐꯖꯅ ꯇꯤꯟꯅꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯁꯦꯟ ꯀꯗꯔ ꯇꯧꯅꯔꯣꯏꯁꯤ ꯌꯥꯏꯐꯔꯦ ꯑꯗꯨꯅꯤ ꯁꯅꯥꯕꯤ ꯑꯗꯨꯅꯤ ꯑꯩꯗꯤ ꯌꯦꯡꯉꯨ ꯀꯔꯤ ꯉꯥꯡꯉꯨꯅꯤ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯁꯤꯁꯨ ꯃꯌꯥꯝ ꯁꯦꯕꯥ ꯇꯧꯕ ꯃꯌꯥꯝꯒꯤ ꯁꯃꯥꯖ ꯁꯦꯕꯥ ꯑꯃ ꯄꯥꯏꯔꯤꯅꯤ ꯃꯣꯏꯁꯨ ꯆꯪꯉꯒꯗꯤ ꯃꯌꯥꯝ ꯁꯦꯕꯥ ꯇꯧꯕ ꯁꯃꯥꯖ ꯁꯦꯕꯥꯒꯤ ꯆꯪꯉꯒꯗꯤ ꯁꯃꯥꯖ ꯁꯦꯕꯥꯒꯤ ꯋꯥꯗꯣ ꯉꯥꯡꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯃꯥꯅ ꯆꯪꯉꯒ ꯃꯤꯒꯤ ꯃꯔꯝꯗ ꯀꯔꯤꯒꯤꯅꯣ ꯑꯩꯉꯣꯟꯗ ꯍꯪꯗꯣꯏꯗꯣ ꯃꯥ ꯈꯪꯕ꯭ꯔꯥ ꯃꯥ ꯑꯗꯨ ꯇꯧꯕ꯭ꯔꯥ ꯀꯩ ꯑꯩꯗꯤ ꯅꯣꯏ ꯁꯃꯥꯖꯁꯤꯒꯤ ꯑꯣꯖꯥ ꯒꯨꯔꯨꯔꯣ ꯑꯩꯉꯣꯟꯗꯁꯨ ꯑꯆꯧꯕ ꯃꯌꯥꯝ ꯂꯩ ꯑꯩꯉꯣꯟꯗꯁꯨ ꯃꯆꯥ ꯃꯌꯥꯝ ꯂꯩꯔꯤ ꯑꯆꯧꯕꯗꯨ ꯍꯪꯉꯨꯁꯨ ꯑꯩ ꯈꯪꯕ꯭ꯔꯥ ꯍꯥꯏꯅ ꯃꯣꯏꯁꯨ ꯈꯪꯉꯣꯏ ꯃꯆꯥꯗꯨ ꯍꯪꯉꯨꯁꯨ ꯑꯩ ꯈꯪꯕ꯭ꯔꯥ ꯈꯪꯉꯣꯏ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯍꯥꯏꯁꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯅꯦꯕ ꯀꯔꯤ ꯉꯥꯡꯉꯨꯅꯤ ꯃꯣꯏꯁꯦ ꯉꯥꯡꯅꯕ ꯌꯥꯗꯕ ꯃꯤ ꯅꯠꯇꯦꯗ ꯃꯣꯏꯁꯦ ꯑꯉꯥꯎ ꯑꯐꯩ ꯉꯥꯛꯇꯅꯤ ꯀꯗꯥꯏꯗꯒꯤ ꯑꯣꯏꯗ ꯄꯥꯗꯕ ꯅꯤꯡꯊꯧꯖꯥꯅ ꯅꯨꯡꯉꯥꯏꯔꯤ ꯏꯌꯥꯝꯕ ꯑꯩꯁꯨ ꯍꯥꯏꯅ ꯅꯨꯡꯉꯥꯏ ꯂꯩꯒꯗꯕꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯕꯅꯤ ꯃꯇꯝ ꯆꯨꯞꯄꯗ ꯁꯅꯥꯕꯤꯅ ꯕ꯭ꯔꯣ ꯀꯩ ꯇꯨꯃꯤꯟ ꯂꯩ ꯕ꯭ꯔꯣ ꯀꯩ ꯇꯨꯃꯤꯟ ꯂꯩ ꯑꯩ ꯇꯨꯃꯤꯟ ꯂꯩꯇꯦꯍꯦ ꯃꯨꯠ ꯂꯣꯏ ꯅꯈꯣꯏꯅ ꯑꯩ ꯃꯨꯠ ꯑꯣꯏꯈ꯭ꯔꯕ ꯀꯩꯅꯣ ꯁꯥꯎꯟ ꯇꯥꯗ꯭ꯔꯣ ꯑꯩꯒꯤꯁꯤꯕꯨ ꯀꯗꯥꯏꯗ ꯑꯩ ꯃꯦꯠꯇꯦ ꯃꯣꯕꯥꯏꯜꯁꯤꯒꯗꯤ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯑꯩ ꯂꯥꯏꯐꯇ ꯌꯥꯝ ꯉꯥꯎꯗꯕꯅꯤ ꯂꯥꯏꯐꯀꯤ ꯑꯣꯏꯅꯗ ꯈꯪꯗꯦ ꯃꯨꯠ ꯑꯣꯏꯕ꯭ꯔꯣ ꯃꯨꯠ ꯑꯣꯏꯔꯒꯗꯤ ꯃꯌꯥꯝ ꯑꯝꯇ ꯀꯃꯦꯟ ꯊꯥꯕꯤꯔꯛꯑꯣ ꯏꯌꯥꯝꯕꯁꯦ ꯀꯩ ꯂꯝꯗꯩ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏ ꯑꯩꯁꯦ ꯀꯁꯥꯔꯒꯤꯅꯤ ꯅꯪꯒꯤ ꯅꯪ ꯆꯩ ꯆꯥꯗꯣꯔꯦ ꯗ ꯚꯣꯏꯁ ꯅꯪ ꯆꯩ ꯆꯥꯗꯣꯔꯦꯀꯣ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯅꯨ ꯄꯋꯥ ꯂꯩꯔ ꯅꯝꯕꯔ ꯑꯝꯇ ꯄꯤꯔꯛꯑꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯣꯜ ꯇꯧꯔꯛꯀꯦ ꯂꯥꯏꯚ ꯃꯨꯊꯠꯂꯒ ꯅꯪ ꯑꯁꯝ ꯆꯔꯝꯗꯣ ꯃꯔꯤ ꯃꯈꯣꯡ ꯈꯔ ꯄꯥꯜꯂꯤꯗꯣ ꯐꯣꯏꯇꯠꯂꯒ ꯆꯥꯒꯦ ꯍꯥꯏꯔꯤꯃꯤ ꯑꯗꯨꯒꯨꯝꯕ ꯃꯤꯅꯦ ꯑꯩꯈꯣꯏ ꯐꯨꯗꯅ ꯇꯧꯔꯤꯃꯤ ꯗꯗꯥ ꯃꯣꯏꯁꯦ ꯃꯤ ꯎꯁꯤꯠꯇꯕ ꯀꯧꯏ ꯗꯗꯥ ꯑꯗꯨꯅꯤ ꯈꯪꯉꯤ ꯈꯨꯃꯟ ꯉꯥꯡ ꯀꯥꯟꯅꯗꯦ ꯃꯣꯏꯁꯦ ꯑꯣ ꯌꯥꯏ ꯀꯔꯦ ꯑꯗꯨꯒꯗꯤ ꯚꯣꯂꯤꯌꯨꯝ ꯂꯩꯊꯔꯒ ꯇꯨꯃꯤꯟ ꯂꯩ ꯍꯥꯏꯔꯩꯔꯥ ꯁꯅꯥꯕꯤꯌꯦ ꯑꯣ ꯆꯨꯝꯃꯤ ꯑꯩ ꯚꯣꯏꯁꯇꯤ ꯆꯠꯂꯤꯗꯣ ꯃꯣꯏꯒꯤ ꯇꯞꯄ ꯃꯥꯜꯂꯤ ꯑꯩꯅ ꯚꯣꯂꯤꯌꯨꯝ ꯂꯩꯊꯕ ꯑꯣꯏꯔꯝꯂꯦ ꯍꯣ ꯃꯥꯏ ꯄꯦꯝꯃ ꯑꯩꯗꯤ ꯈꯜꯂꯨꯔꯦ ꯀꯩ ꯇꯧꯔꯤꯖꯥꯠꯅꯣꯅ ꯇꯥꯏꯍꯦ ꯗꯗꯥ ꯊꯦꯡꯀ꯭ꯌꯨ ꯃꯨꯠ ꯅꯠꯇꯦ ꯏꯌꯥꯝꯕ ꯊꯦꯡꯀ꯭ꯌꯨ ꯈꯨꯃꯟꯅ ꯃꯨꯠ ꯑꯣꯏꯗ꯭ꯔꯦ ꯍꯥꯏ ꯑꯣ ꯊꯦꯡꯀ꯭ꯌꯨ ꯅꯪꯅ ꯚꯣꯂꯤꯌꯨꯝ ꯂꯩꯊꯕ ꯑꯗꯨꯝ ꯇꯧꯏꯕ ꯑꯣ ꯈꯨꯃꯟ ꯅꯠꯇꯦꯍꯦ ꯀꯩꯅꯣ ꯁꯅꯥꯕꯤꯅ ꯃꯥꯏ ꯃꯣꯕꯥꯏꯜ ꯂꯩꯊꯔꯤꯗꯣ ꯑꯗꯩ ꯑꯣ ꯈꯨꯃꯟ ꯅꯤꯡꯉꯣꯟ ꯍꯥꯏꯔꯗꯤ ꯑꯃꯅ ꯅꯤꯡꯊꯧꯖꯥꯅ ꯅꯣꯛꯈꯔꯦ ꯑꯗꯨꯒꯗꯤ ꯁꯅꯥꯅ ꯏꯌꯥꯝꯕꯗꯨꯗꯤ ꯅꯛꯅꯔꯦ ꯅꯣꯡꯃ ꯊꯦꯡꯅꯁꯤ ꯌꯥꯏ ꯊꯦꯡꯅꯁꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯑꯩꯅ ꯕ꯭ꯔꯣꯕꯨ ꯁꯣꯏꯗꯅ ꯉꯥꯏꯖꯔꯝꯒꯦ ꯂꯣꯛꯇꯥꯛꯇ ꯀꯣꯏꯕ ꯑꯃ ꯄꯨꯕꯤꯒꯦ ꯂꯣꯛꯇꯥꯛꯇ ꯀꯣꯏꯕ ꯑꯃ ꯄꯨꯖꯒꯦ ꯑꯁꯤꯒ ꯕ꯭ꯔꯣꯒ ꯆꯥꯛꯂꯦꯟ ꯑꯃ ꯆꯥꯃꯤꯟꯅꯁꯤ ꯃꯇꯥꯡꯗꯣ ꯑꯩꯅ ꯉꯥꯏꯖꯔꯤ ꯕ꯭ꯔꯣꯕꯨ
ai nong ma soidana lakani manipur live ai nong ma soidana lakani ai na laktoi manipur se ai gi imanaba lay aba manipur dambra adu goi ai lay doi se keno da lakani lakko matam taraga su keno da kogi mantri puki da imanaba ma lay adu matam su thajik su wari sanari ngasai su wari sanami do mai du ko lakani la matung da ina khangna imanaba singjar koiba ina chakani manipur sing thuna koina bai damak tai target to lakani aba loktak te gi apam ni ga seng mani ko lokta doi ko gi manipur gi sinju do ado ma jam pam de ina manipur sinju sing ta nai ge sa ga ta pam da ba ina adu ga di manipur gi mathen ma koi myam to chung ka chara koira ga isung to lak ge khanjari mi soidan lakani bro sana mina kai na ui man mi tani tumin layu noyan ui mi tani ma isi ui mi tani ai la kai su tumin layu aina noga hai kare o ma ui na mut nam chalu de khang de mai bal do mathang di kai amuk sarak to rige apam sarak kani he milan live lai tumina thoko wathi warem tawnu isan wangang nu chen mo se wangang wa ja to min tani masa khang da ba hawpham khang do mi ngak tani kari ngang u no tammi ba lai to gi poi ba ima jokwi rei ba ipa lai binari ba iam ba ichan ado masa khang do mi do di kari na hayu ni moi da sangsa da moi jaw ba ja to mi tani moi se marak sarak tagi poklak pa mi ai to moi sini full support dada thank you noi gumba oidaba third class YT channel ama pairaga afau sari ro nangi sian ai buri third class ni ne ai buri third class ni jayaba nang first class oiga nang kamai na ingona kamai bi no nang di karam mi oidino third class ki light ta sangak pata ra nang di kari oini nang di 5 class oitai na nama na pa do masa khang dia na mingona tak thoi do kari gino khang dra gari nama na pa poi do gi minung ki do pura ga lo la salune kari ma thau ta mi gi ma nang thau do nang uram ma na huran barang na kai ma thau ta mi ma thuk lei no tawra kan su mo sudur phodu do khang bra nang ma thau ta ra ga gi video da gi number contact number le bane do sanga i ngono call ro open to open phang na si nayum da la ching tho jai gi hat ki ari mi adu mai po ale koi khang bo ado khanga chalu adu ma comment da khara wathi warem da mi gi live ta khan wathi warem nasak to uttri kai gino adi si ga bu nasak to ungam dene nangi ai di he kai no mi ki ai di no maram mun na khangi ne koi seng bro apa bang ha la kan live si ga isi isen to na koi wari sanari mi koi da ba ta se nga kanu mini em da nang mutat pangai mi mutat di kai gino ina dum era in thambi ba no je khang bro lokta khara kan laptau khara khuman na sanabi na lokta khara ga laptau khara de khuman na kai no ning thau ja hai khara de goi sanabi na ngaksam utong pel lau miet lu rồi ngaksam utong pel lau miet lu rồi thì biết ai cái nào là ngay xuống không ăn no ga chumi da hai sia na sana me sa i kai no la la sum chum na pathok chara ke so ga su no sem dro sana bin na mayam cc over hai re cc over ai se kai no cc camera over oi re hai ro mai se mayam kmc hai ba mali matam do gi minok to sisi sak sarabo haibani oma sina sarabo o aji sorprom khang sak sarabo haibani mayam do hangi mayam sak sarabo hai gare sanabi na idi sare sanabi idi hawai ne sinju ne bora ne tong sa thare yam thi
ꯉꯥꯡꯕꯤꯔꯨꯅꯨ ꯃꯤ ꯀꯞꯈꯤꯅꯤ ꯗꯣꯅꯤ ꯃꯤꯂꯟ ꯗꯣꯅꯤ ꯌꯥꯝ ꯊꯤꯅꯁꯨ ꯉꯥꯡꯕ ꯌꯥꯗꯦ ꯃꯣꯏꯁꯤ ꯃꯊꯋꯥꯏ ꯁꯣꯛꯅ ꯃꯄꯤꯗꯨ ꯆꯗꯨꯝ ꯇꯥꯝ ꯀꯞꯈꯤꯅꯤ ꯍꯧꯗꯣꯛꯈꯤꯅꯦꯕ ꯗꯗꯥ ꯆꯦ ꯑꯟꯖꯅꯥ ꯂꯥꯏꯚ ꯊꯥꯈ꯭ꯔ ꯃꯥꯜꯂꯦ ꯑꯩꯉꯣꯟꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯇꯦꯗ ꯍꯣꯏ ꯃꯥ ꯑꯩ ꯂꯥꯏꯚ ꯃꯨꯊꯠꯂꯒꯦ ꯑꯗꯨꯗꯤ ꯃꯥꯏꯗ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯆꯠꯄꯤꯔꯨꯔꯒꯦ ꯑꯩꯗꯤ ꯑꯗꯨꯝ ꯊꯥꯔꯝꯕꯅꯦꯕ ꯃꯥꯒꯤ ꯀꯩꯅꯣ ꯇꯧꯕꯗꯨꯒ ꯃꯥꯅ ꯂꯥꯛꯇꯕꯗꯨꯒ ꯑꯗꯣ ꯃꯤꯗꯤ ꯌꯥꯝꯅ ꯑꯩꯒꯤꯗꯤ ꯂꯥꯏꯚꯀꯤ ꯃꯤ ꯃꯊꯧ ꯇꯥꯗꯦꯕ ꯑꯩ ꯑꯗꯨꯝ ꯉꯥꯏꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯩꯅꯦꯕ ꯑꯗꯣ ꯐꯔꯦ ꯀꯩꯅꯣ ꯈꯨꯃꯟ ꯏꯆꯟ ꯅꯪ ꯆꯠꯂꯝꯃꯣ ꯑꯩꯁꯨ ꯂꯥꯛꯀꯦ ꯑꯗꯨꯒꯩꯗꯤ ꯌꯥꯝ ꯑꯗꯨꯒ ꯗꯗꯥ ꯆꯦ ꯑꯟꯖꯅꯥ ꯂꯥꯏꯚ ꯊꯥꯈ꯭ꯔꯦ ꯀꯦ ꯑꯦꯝ ꯁꯤ ꯑꯩꯗꯤ ꯑꯍꯥꯟꯕ ꯀꯩ ꯍꯥꯏꯅꯣ ꯍꯥꯏꯅ ꯀꯣꯛ ꯁꯥꯕ ꯍꯥꯏ ꯑꯁꯤꯅꯤ ꯅꯤꯡꯊꯧꯖꯥꯁꯦ ꯂꯥꯏꯚꯀꯤ ꯁꯣꯔꯠ ꯐꯣꯝꯅꯤ ꯀꯦ ꯑꯦꯝ ꯁꯤ ꯍꯥꯏ ꯆꯥꯛ ꯆꯥꯔꯕ ꯍꯪꯉꯤ ꯑꯩꯕꯨ ꯀꯣꯛ ꯁꯥꯏ ꯆꯦꯟꯅꯦꯜ ꯄꯥꯏꯕ ꯀꯨꯏꯔꯦ ꯑꯩꯕꯨ ꯀꯣꯛ ꯁꯥꯏ ꯁꯅꯥꯅ ꯏꯌꯥꯝꯕ ꯉꯁꯤꯒꯤꯗꯤ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯒꯦ ꯃꯊꯪ ꯂꯥꯏꯚꯇ ꯑꯃꯨꯛ ꯊꯦꯡꯅꯁꯤ ꯊꯦꯡꯀ꯭ꯌꯨ ꯁꯅꯥ ꯒꯨꯗ ꯅꯥꯏꯠ ꯆꯠꯄꯤꯔꯣ ꯑꯩꯁꯨ ꯂꯥꯏꯚ ꯃꯨꯊꯠꯅꯕ ꯇꯧꯔꯒꯦ ꯑꯩ ꯀꯨꯏꯅ ꯊꯥꯔꯣꯏꯕ ꯑꯗꯨꯒ ꯅꯤꯡꯊꯧꯖꯥꯅ ꯁꯤꯁꯤ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ ꯑꯃꯨꯛꯀꯥꯏ ꯑꯁꯤꯅꯤ ꯑꯩ ꯁꯤꯁꯤꯕꯨ ꯀꯣꯛ ꯁꯥꯎꯔꯦ ꯆꯥꯛ ꯆꯥꯔꯕ ꯍꯥꯏ ꯁꯤꯁꯤꯁꯤꯁꯨ ꯑꯗꯨꯒ ꯑꯩꯗꯤ ꯈꯨꯃꯟꯅ ꯃꯤ ꯎꯁꯤꯠꯇꯕꯩ ꯉꯥꯡꯕꯅꯤ ꯗꯗꯥꯒꯤ ꯁꯦ ꯃꯤꯂꯟ ꯃꯤ ꯎꯁꯤꯠꯇꯕꯩ ꯉꯥꯡꯉꯝꯕꯅꯤ ꯗꯗꯥꯒꯤ ꯁꯦ ꯃꯤꯂꯟ ꯃꯤ ꯎꯁꯤꯠꯇꯕꯩ ꯉꯥꯡꯕꯅꯦꯅ ꯀꯩꯅꯣꯅ ꯏꯆꯟꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏꯅꯤꯗ ꯃꯤꯂꯟꯗ ꯍꯥꯏꯁꯦ ꯑꯩꯅ ꯆꯕꯦꯡ ꯉꯥꯡꯕ ꯈꯣꯠꯄ ꯖꯍꯥ ꯇꯧꯕꯗꯣ ꯑꯗꯨꯒꯤꯗꯣ ꯃꯤ ꯎꯁꯤꯠꯇꯕꯩ ꯉꯥꯡꯕꯅꯦ ꯑꯗꯨꯒꯗꯤ ꯀꯩꯅꯣ ꯁꯅꯥꯕꯤꯅ ꯍꯥꯏꯔꯤꯁꯦ ꯃꯨꯊꯠꯂꯣ ꯕ꯭ꯔꯣ ꯍꯥꯏꯔꯦ ꯃꯨꯊꯠꯂꯒꯦ ꯁꯅꯥꯕꯤ ꯃꯨꯊꯠꯇꯔꯣ ꯂꯥꯛꯑꯣ ꯍꯥꯏꯅ ꯈꯨꯃꯟ ꯆꯠꯂꯝꯃꯣ ꯂꯥꯛꯑꯦ ꯁꯅꯥꯕꯤꯅ ꯍꯥꯏ ꯇꯧꯔꯦ ꯑꯗꯨꯒꯗꯤ ꯃꯥꯏꯁꯤꯗꯤ ꯁꯨꯡꯄꯥꯏ ꯄꯥꯕꯤꯔꯣꯏ ꯅꯧꯆꯥꯅ ꯀꯩꯅꯣꯅ ꯍꯥꯏ ꯕ꯭ꯔꯣ ꯀꯤꯔꯀꯦꯠ ꯍꯥꯏ ꯂꯥꯏꯚ ꯃꯨꯊꯠꯂꯒꯦ ꯇꯧꯔꯤ ꯃꯤꯗꯣ ꯀꯩꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯃꯌꯥꯝ ꯍꯥꯏꯔꯛꯑꯣ ꯁꯥꯃꯨ ꯂꯝꯁꯥ ꯂꯩꯔꯦꯍꯦ ꯁꯅꯥꯕꯤ ꯗꯣꯅꯤ ꯁꯥꯃꯨ ꯂꯝꯁꯥ ꯃꯃꯥ ꯃꯄꯥ ꯃꯁꯛ ꯈꯪꯗꯕ ꯁꯟ ꯏꯔꯣꯏꯁꯤꯡꯁꯦ ꯃꯣꯏꯁꯤꯡꯁꯦ ꯉꯥꯡꯅꯤꯡꯗꯦꯕꯣ ꯑꯩ ꯅꯪꯉꯣꯟꯗ ꯀꯤꯒꯗꯕ ꯃꯤ ꯃꯥꯟꯕ꯭ꯔꯣ ꯍꯥꯏ ꯑꯗꯣ ꯂꯥꯏꯚꯇ ꯉꯥꯡꯉꯨꯆꯣ ꯑꯩ ꯂꯥꯏꯚ ꯃꯨꯊꯠꯂꯅꯤ ꯅꯪ ꯀꯩꯗꯧꯗꯣꯏꯕ ꯀꯩꯁꯨꯝ ꯀꯥꯟꯅꯔꯣꯏ ꯅꯪ ꯉꯥꯡꯉꯤꯗꯣ ꯔꯤꯌꯦꯜꯗ ꯑꯣꯄꯟꯗ ꯑꯩ ꯆꯠꯁꯦ ꯐꯣꯇꯣꯒ ꯂꯧꯅ ꯊꯝꯒꯦꯔꯣ ꯑꯗꯨ ꯁꯦꯜꯐꯤ ꯀꯥꯞꯄꯨ ꯅꯪ ꯃꯣꯕꯥꯏꯜꯗꯣ ꯁꯦꯜꯐꯤ ꯀꯦꯇ꯭ꯔꯦꯛ ꯂꯥꯎ ꯀꯥꯞꯄꯣꯏ ꯑꯩ ꯊꯤ ꯂꯥꯛꯑꯣꯏ ꯁꯛꯊꯨ ꯍꯨꯏꯊꯨ ꯃꯤꯒꯤ ꯂꯥꯏꯐꯇ ꯈꯔ ꯆꯪꯉ ꯆꯨꯗꯨꯔꯒ ꯐꯨꯗꯨꯔꯒ ꯍꯨꯏꯊꯨ ꯑꯉꯥꯡ ꯐꯖꯗꯕ ꯅꯣꯏ ꯒꯦꯡ ꯆꯪꯉꯦ ꯑꯗꯨ ꯅꯣꯏꯒꯤ ꯒꯦꯡ ꯄꯨꯅ ꯐꯠꯇꯕ ꯆꯪꯉꯦ ꯑꯗꯨ ꯂꯣꯏ ꯆꯪꯉꯦ ꯂꯣꯏ ꯃꯥꯏ ꯄꯤꯃ ꯃꯣꯏ ꯒꯦꯡ ꯄꯥꯏꯁꯤꯜꯂꯛꯏꯍꯦꯕꯣ ꯏꯃꯥ ꯏꯄꯦꯝꯃ ꯃꯃꯤꯡ ꯄꯥꯔꯔꯣꯏ ꯅꯣꯏꯁꯤꯡꯁꯦ ꯂꯥꯛꯑꯣ ꯑꯍꯨꯝ ꯀꯅꯥ ꯂꯩ ꯂꯥꯛꯑꯣ ꯋꯦꯜꯀꯝ ꯅꯪ ꯑꯁꯝ ꯆꯔꯣꯡ ꯈꯨꯗꯛꯇ ꯐꯦꯇ꯭ꯔꯦ ꯂꯥꯛꯑꯣ ꯃꯦꯠꯀꯦ ꯂꯥꯛꯑꯣ ꯃꯨꯊꯠꯀꯅꯨ ꯍꯥꯏꯕ ꯍꯣ ꯃꯨꯊꯠꯀꯅꯨ ꯍꯥꯏꯕꯅꯦ ꯑꯗꯣ ꯂꯥꯛꯑꯣ ꯀꯩꯅꯣꯝ ꯂꯥꯛꯑꯦ ꯏꯆꯟ ꯅꯨꯡꯁꯤꯕꯤ ꯑꯃ ꯂꯥꯛꯑꯦ ꯄ꯭ꯔꯦꯝꯂꯇꯥ ꯀꯁꯥ ꯂꯥꯛꯆꯔꯦ ꯁꯤꯛꯁ ꯂꯥꯏꯗꯟ ꯊꯦꯡꯀ꯭ꯌꯨ ꯏꯆꯟ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯑꯇꯩꯁꯤꯡꯁꯤꯗꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤ 이보 ꯃꯥꯏ ꯄꯦꯝꯃ ꯐꯖꯔꯤꯅꯦ ꯅꯪꯁꯦ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯂꯥꯛꯇꯨꯅ ꯉꯥꯡꯂꯛꯄꯅꯣ ꯃꯪꯂꯦꯝꯕ ꯅꯪ ꯑꯁꯝꯒꯤ ꯆꯔꯣꯡ ꯎꯇꯣꯡꯗꯣ ꯄꯦꯇ꯭ꯔꯦꯛ ꯍꯥꯏ ꯃꯦꯠꯂꯨꯔꯣ ꯒ꯭ꯌꯥꯟ ꯇꯥꯎ ꯅꯣꯏ ꯒꯦꯡꯗꯣ ꯀꯥꯏ ꯃꯥꯡꯈ꯭ꯔꯦ ꯑꯃꯈꯛꯇꯣ ꯂꯥꯛꯑꯣ ꯋꯦꯜꯀꯝ ꯂꯥꯛꯑꯣꯅꯦ ꯀꯗꯥꯏ ꯃꯥꯡꯈ꯭ꯔꯒꯦ ꯂꯥꯛꯑꯣꯅꯦ ꯅꯣꯏꯅꯦ ꯑꯩ ꯉꯥꯏꯔꯤꯁꯦ ꯂꯥꯛꯑꯣ ꯅꯪ ꯑꯁꯝ ꯆꯔꯣꯡ ꯎꯇꯣꯡꯗꯣ ꯄꯦꯇ꯭ꯔꯦꯠ ꯂꯥꯎ ꯃꯦꯠꯀꯦꯅꯦ ꯅꯣꯏ ꯑꯍꯨꯝꯇ ꯁꯨꯔꯦ ꯇꯜꯂꯤꯍꯦꯕꯣ ꯚꯤꯗꯤꯑꯣꯗꯗꯤ ꯃꯤ ꯖꯥꯡꯒꯩ ꯁꯨꯏꯗꯨꯒ ꯑꯈꯣꯡ ꯈꯔ ꯀꯧꯔꯛꯎꯅꯦ ꯂꯥꯛꯑꯣ ꯈꯔ ꯀꯧꯔꯛꯎꯅꯦ ꯑꯃꯨꯛꯇꯪ ꯃꯤ ꯑꯍꯨꯝ ꯈꯔ ꯂꯥꯛꯑ ꯐꯥꯎ ꯆꯥꯡꯉꯝ ꯀꯥꯟꯅꯔꯣꯏ ꯃꯤ ꯑꯍꯨꯝ ꯖꯥꯔꯣꯏ ꯅꯣꯏ ꯃꯤ ꯑꯍꯨꯝ ꯖꯥꯔꯣꯏꯕ ꯅꯤꯡꯊꯧꯖꯥ ꯅꯣꯛꯈ꯭ꯔꯦ ꯊꯦꯡꯀ꯭ꯌꯨ ꯅꯤꯡꯊꯧꯖꯥ ꯊꯦꯡꯀ꯭ꯌꯨ ꯃꯤꯂꯦꯟꯅ ꯋꯥ ꯍꯥꯏꯈ꯭ꯔꯦ ꯅꯤꯡꯊꯧꯖꯥ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯪꯗꯤ ꯍꯥꯏꯅ ꯍꯪꯈ꯭ꯔꯦ ꯁꯅꯥꯕꯤꯅ ꯅꯣꯛꯏꯔ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯃꯤ ꯆꯤꯈꯥꯏꯗꯣꯏꯔꯥ ꯁꯅꯥꯕꯤꯁꯨ ꯃꯑꯣꯡ ꯇꯧꯈꯠꯂꯦ ꯃꯣꯏꯁꯦ ꯃꯤ ꯑꯍꯨꯝꯇꯅꯤ ꯂꯥꯛꯏꯁꯦ ꯃꯣꯏ ꯃꯤ ꯑꯍꯨꯝꯁꯦ ꯇꯜꯂꯤꯍꯦ ꯏꯕꯣ ꯃꯤ ꯑꯍꯨꯝꯅ ꯌꯥꯗꯦꯕ
ngam su ngam kai su kana da mi hung mana jaro ne noi na ma ke channel ma noi na pai channel ma noi na pu ke channel ma noi na chan ke channel ma noi gi adu ke channel ma noi gi sai channel ma noi gi adu ke channel ma loi lau ni ai ngai ri ne noi mi jang khai ni ne gi video da noi lai do comment thare do la o ba noi um ta lau ni live ta noi mi hung kana roi ne noi mi hung do re khut ma sam nga do su de do kamai to do ai khut masa amada manga fole khut masa amada kom masa manga tara sure khong da mari manga ama leire khong ani da tara khong ani da masa tara khut ani da masa tara masa kun sure adu di mit ani kya sure kun ni thoi ai anop phajaba simaga kun mari adu nang leitre da noi kun mari kun manga di laktai na noi ani khala ga nang adu to kai no kanai do oi da pa da noi noi hum istani noi to wisi poro aba noi video da nganga mami ando poro ne open to open ni lao welcome hai se dora bani ne ning thauja KMC hangare ning thauja na kai no ning thauja na ngai simu IC Premlata udaba kuire hai yo IC Premlata udaba kuire hai mi dugai di oi kuman tumile yuda kuman mo siya ngang na kana do mi ngatan sana biya lapi khare dugai di je prem sisi hai chaksara phangi mai se ichin nau mayam maitai ngakta natro aikhoi se support tauna sida blue pi bangam de ning thauja blue pi ri support tawa ja bani ne ai blue pi ba haite ne ga blue pi khanga ga di hairo hong to haira ga di nga thongba chai che nga thongba chai ise prem lata ise di KMC hai gre no bet ka me mayam ko ai e tha sum nin thauja do ngang mo da ngang moi si yong sak tingan ta salam mai da phut long kam nin thauja chicken oin chare ai re ado mayam live se lo sal la sinatra kai no de ke no gi ise ki live ma salu gya ba ko gi anjana ise ki live thare ba amko salu ge abungo ise sab ko taru ge to bo do gini haire live pi ba haire kano blue pi ba haire blue chang khare dada moi se live ta afau sariba real da di kai do mal kai do mal real da juang are live ta na moi gunda sorok jai gunda kon goro aire live posat na ai dur moi sini full support thank you sanabi thank you o iche premlata haubi hinjang ni ne haubi hinjang ni no premlata haubi hinjang ni aire ge dada ai da blue oire ai na ai na jabra nan than gi bodon tawri ai ki bana lore he nang ki gira ki ro dra mo asu log de na nang kana blue pi khre o sanabi pi ki jangan lako deh jangan ai live thing lagi to ni sunda mi ki live mus isi ki live chalu ge ma mu loi ram dana ma tha te nai thara ko ya ni ngasi ai mai da mutale ram bani ngasi bru pi khre ya dugo di ni ta ga no khre dugo di ni ta ga du pi ge jangan ni ta ga lako deh jangan Bengali jana re tumra
ꯁꯅꯥꯕꯤ ꯒꯦꯝ ꯑꯣꯚꯔ ꯍꯥꯏꯈ꯭ꯔꯦ ꯅꯤꯡꯊꯧꯖꯥꯅ ꯏꯌꯥꯝꯕ ꯑꯩꯗꯤ ꯀꯩꯅꯣꯝ ꯈꯪꯉꯦ ꯍꯥꯏ ꯏꯌꯥꯝꯕ ꯑꯩꯗꯤ ꯀꯩꯅꯣꯝ ꯈꯪꯉꯦ ꯍꯥꯏ ꯀꯔꯤ ꯈꯪꯉꯒꯦ ꯏꯌꯥꯝꯕ ꯀꯩꯅꯣ ꯕ꯭ꯔꯣ ꯀꯔꯤ ꯈꯪꯉꯒꯦ ꯅꯤꯡꯊꯧꯖꯥ ꯗꯗꯥ ꯍꯩꯔꯦ ꯕ꯭ꯂꯨ ꯄꯤꯕ ꯍꯥꯏꯅ ꯊꯦꯡꯀ꯭ꯌꯨ ꯅꯥꯎꯆꯥꯅ ꯀꯩꯅꯣ ꯀꯔꯝꯕ ꯏꯆꯦꯅꯤ ꯂꯥꯏꯚ ꯊꯥꯔꯤꯗꯣ ꯀꯔꯝꯕ ꯏꯆꯦꯅꯤ ꯂꯥꯏꯚ ꯊꯥꯔꯤꯕꯣ ꯂꯥꯛꯀꯦ LB ꯌꯥꯎꯕ ꯑꯟꯖꯅꯥ ꯃꯣꯏꯔꯥꯡ ꯂꯥꯏꯚ ꯊꯥꯔꯤꯕꯅꯤ ꯑꯟꯖꯅꯥ ꯃꯣꯏꯔꯥꯡꯅ ꯆꯦꯅꯦꯜ ꯑꯃ ꯂꯩꯕꯅꯤ ꯂꯥꯏꯚ ꯊꯥꯔꯤꯕꯅꯤ ꯉꯁꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯏꯁꯩ ꯁꯛꯀꯅꯤ ꯍꯥꯏꯕꯅꯤ ꯂꯥꯏꯚꯇ ꯑꯩꯁꯨ ꯗꯨꯒ ꯌꯥꯎꯒꯦ ꯇꯧꯔꯝꯕꯅꯤꯗꯣ ꯃꯥꯅ ꯂꯥꯏꯚ ꯊꯥꯔꯛꯇꯕꯗꯨꯒꯗꯤ ꯀꯩꯗꯧꯔꯖꯥꯠꯅꯣ ꯍꯥꯏꯅ ꯑꯩꯁꯨ ꯉꯁꯤ ꯃꯨꯛꯕꯥꯡ ꯇꯧꯗ꯭ꯔꯦ ꯃꯨꯛꯕꯥꯡ ꯀꯦꯟꯁꯦꯜ ꯑꯣꯏꯔꯗꯨꯒꯗꯤ ꯑꯗꯨꯝ ꯐꯝꯕ ꯇꯟꯅ ꯑꯗꯨꯒ ꯂꯥꯏꯚ ꯊꯥꯒ ꯉꯥꯏꯍꯥꯛꯀ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯑꯗꯨꯃꯥꯏꯅ ꯆꯪꯉꯛꯄꯅꯤ ꯚꯤꯋꯔ ꯃꯌꯥꯝꯒ ꯑꯗꯨꯃꯥꯏꯅ ꯆꯪꯉꯛꯄꯅꯤ ꯑꯟꯖꯅꯥ ꯃꯣꯏꯔꯥꯡ ꯍꯥꯏꯅ ꯂꯩꯕꯅꯤ ꯑꯟꯖꯅꯥ ꯃꯣꯏꯔꯥꯡꯗꯣ ꯆꯪꯕꯤꯔꯣ ꯑꯗꯨꯒ ꯌꯦꯡꯕꯤꯔꯣ ꯑꯩꯁꯨ ꯃꯨꯊꯠꯅꯕ ꯍꯣꯠꯅꯔꯒꯦ ꯑꯟꯖꯅꯥ ꯃꯣꯏꯔꯥꯡꯗ ꯂꯥꯛꯀꯦꯕ ꯁꯅꯥꯕꯤꯅ ꯑꯣ ꯁꯔꯃ ꯍꯥꯏꯅ ꯗꯨꯠ ꯍꯥꯏꯅ ꯀꯧꯈ꯭ꯔꯦ ꯁꯔꯃ ꯀꯅꯥꯅꯣ ꯁꯔꯃ ꯗꯨꯠ ꯀꯧꯈ꯭ꯔꯦ ꯁꯅꯥꯕꯤꯅ ꯀꯩꯅꯣꯁꯦ ꯈꯪꯂꯦ ꯋꯥꯔꯤ ꯑꯥꯏꯁꯤ ꯍꯥꯏꯔꯦ ꯃꯌꯥꯝ ꯑꯩꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯐꯕꯅꯤ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯇꯥꯏꯃꯤꯡ ꯆꯥꯗ꯭ꯔꯦ ꯑꯩꯁꯨ ꯑꯟꯖꯅꯥꯒꯤꯗ ꯆꯠꯂꯒꯦ ꯑꯗꯨꯒꯤꯅꯦꯕ ꯏꯆꯦꯗꯨ ꯑꯃꯨꯛꯀ ꯆꯠꯅꯁꯤ ꯌꯦꯡꯉꯨꯒꯦ ꯑꯩꯈꯣꯏꯗꯤ ꯑꯩ ꯂꯥꯏꯐ ꯊꯥꯏꯁꯤꯗꯤ ꯀꯩꯅꯣꯒꯤꯅꯦꯕ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯅꯣꯏ ꯂꯥꯛꯄ ꯅꯣꯏ ꯃꯌꯥꯝꯒꯤ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯑꯃ ꯇꯧꯅꯕ ꯑꯗꯨꯒꯩꯗꯤ ꯑꯩꯗꯤ ꯂꯥꯏꯐ ꯊꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯚꯤꯋꯔ ꯃꯌꯥꯝꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯕꯒꯤ ꯊꯥꯕꯅꯦꯕ ꯑꯗꯣ ꯍꯥꯏꯐꯦꯠ ꯀꯨꯏꯔꯦ ꯊꯥꯏꯁꯤꯗꯤ ꯄꯨꯡ ꯑꯃ ꯐꯥꯗ꯭ꯔꯦ ꯑꯩ ꯆꯠꯂꯒꯦ ꯍꯧꯖꯤꯛ ꯑꯩꯁꯨ ꯃꯨꯊꯠꯅꯕꯩ ꯇꯧꯔꯁꯤ ꯑꯗꯣ ꯑꯟꯖꯅꯥꯗꯣ ꯐꯪꯅꯔꯁꯤ ꯍꯌꯦꯡ ꯅꯣꯏꯒꯤ ꯂꯥꯏꯐꯇ ꯐꯖꯅ ꯐꯪꯅꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯑꯗꯨꯅꯦꯕ ꯑꯩꯒꯤꯗꯤ ꯅꯣꯏꯒꯤ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤꯅꯦꯕ ꯑꯩꯒꯤꯅ ꯂꯥꯏꯐꯇ ꯀꯥꯟꯅꯗꯦ ꯑꯩꯗꯤ ꯂꯥꯏꯐꯇ ꯑꯗꯨꯝ ꯃꯌꯥꯝꯒ ꯑꯩꯒꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯕꯩꯗꯃꯛꯇꯅꯦꯕ ꯑꯗꯨ ꯂꯥꯛꯏꯕ ꯁꯟ ꯈꯪꯗꯦ ꯏꯔꯣꯏ ꯈꯪꯗꯦ ꯍꯨꯏ ꯈꯪꯗꯦ ꯂꯥꯛꯏꯕ ꯃꯌꯥꯝꯁꯦ ꯃꯣꯏꯁꯦ ꯑꯃꯨꯛꯇ ꯎꯅꯒꯦ ꯂꯥꯛꯄꯅꯦꯕ ꯑꯗꯨꯅꯤ ꯃꯌꯥꯝ ꯕꯥꯏ ꯇꯧꯔꯁꯤ ꯕꯥꯏ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯃꯨꯊꯠꯅꯕꯩ ꯇꯧꯔꯒꯦ ꯃꯌꯥꯝ ꯑꯩꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯇꯧꯕꯤꯅꯤ ꯈꯨꯃꯟꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯈꯨꯃꯟ ꯑꯩ ꯅꯣꯡ ꯐꯖꯅ ꯇꯧꯍꯜꯂꯛꯀꯦ ꯅꯪꯉꯣꯟꯗ ꯗꯗꯥ ꯑꯩ ꯏꯆꯦ ꯑꯟꯖꯅꯥꯒꯤ ꯂꯥꯏꯐꯇ ꯆꯠꯂꯝꯒꯅꯤ ꯗꯗꯥ ꯁꯨ ꯂꯥꯛꯑꯣ ꯂꯥꯛꯑꯦ ꯗꯗꯥ ꯂꯥꯛꯑꯦ ꯆꯠꯂꯣ ꯅꯪ ꯆꯠꯂꯝꯃꯣ ꯑꯗꯨꯒꯩꯗꯤ ꯀꯅꯥꯅꯣ ꯈꯨꯃꯟꯅ ꯕꯥꯏ ꯏꯌꯥꯝꯕ ꯃꯇꯥꯡ ꯆꯥꯕꯗ ꯎꯅꯁꯤ ꯊꯦꯡꯀ꯭ꯌꯨ ꯎꯅꯁꯤ ꯁꯣꯏꯗꯅ ꯎꯅꯁꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯕꯥꯏ ꯇꯧꯔꯁꯤ ꯑꯩ ꯑꯟꯖꯅꯥ ꯃꯣꯏꯔꯥꯡꯗ ꯆꯠꯂꯒꯦ ꯑꯟꯖꯅꯥ ꯃꯣꯏꯔꯥꯡꯗ ꯃꯌꯥꯝ ꯂꯥꯛꯑꯣ ꯐꯪꯅꯔꯁꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯅꯦꯛꯁꯇ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯉꯁꯤꯒꯤ ꯇꯠꯂꯒꯦꯀꯣ